ngasi nungthil pung ama tabada speaker thokchom saitapura singona preside tawduna state assembly gi mifam hek hawbaga agenda gi matung ina wahang pakhum chathaki opposition congress surya kumar okram khangbo kendra hangkiba wahang gi pakhumda chief minister n biren singona hai startup scheme gi makhada sel thungi mateng phangba yaraba beneficiary lising taruk chamri mongdra nipan sak khangdokle masigi manungda lising manga sumna nifuma thoidi kanabasi phangkhre atopa surya kumar okram gi wahang gi pakhum piraduna chief minister na hai kumja lising ani kumathoi kunithoi gi OBC gi post matric scholarship amasung kumja lising ani tara nithoi tara humdoi amasung lising ani tara humdoi tara mari gi minority mairoi lising ama chama tara manga gi post matric scholarship pithokna leiri OBC mairoi singi pithokna leiriba scholarship gi sempham asi lupa lakh lising amaga chatre kunthra mathoi point taret amani aduga minority mairoi singina punna lupa lakh humdra nipan point ani mapani OBC gi scholarship gi sempham pithokpa ngamdna leiribasi India lenga ki Ministry of Social Justice and Empowerment na fund thadorokta badagini aduga minority gina amugana re-verification taunaba notice pibada lakta badagini Congress ki Kangujam Ranjit Singho Sugunu Kendra na hangkiba wahangda Transport Minister Khasim Basumna pakhum piraduna hai sahi tara manga helaba konsak onthokpa yaraba diesel gari lising taruk chamapan humphumanga petrol ki gari lakh ama lising ahum chatre sumna taret punna gari lakh ama lising tara chatruk humdra mari lei Naga People's Front NPF Ramuiba Urkul Kendra na hangba wahangi pakhum piraduna Social Welfare Minister Ais Dingo Singon hai saliba senba sahi asida Urkul district ki oina Social Welfare Scheme tara humdoi pakhali Ramuibana makhatana angang singda piriba food supplement asida sangom amani sangom ki pothok yaude masi karigino haina hangkibagi pakhumda minister hai ministry ki guideline matung ina pibani sangom ki machal yauba polom kharati adum piri agenda gi matung ina finance puriba chief minister N Biren Singona finance account volume 1 lisingani kumathoi kunithoi volume number 2 lisingani kumathoi kunithoi appropriation account lisingani kumathoi kunithoi Comptroller and Auditor General CAG of India gi kumja lisingani kumathoi March kuntramathoi phawgi state finance audit report lisingani kunithoi gi ahanba report amasung CAG of India gi general economic revenue and social sector report lisingani kunithoi gi ani suba report mathang puthoki makhatana lakliba March kuntramathoi de lorgadaba chaliba senba sahi lisingani kunithoi kulhumdoi gi ahenba sempham kharaga pibinaba demand tawkhibatu ngasi mot amata hoina ayaba pikhre supplementary demand tawriba asida tongan ba department kunthra manga yauri makhatana homju puriba chief minister N Biren Singona ngasi state assembly mifamda warol ama piraduna protected forest area da lam khopsin ba yumkai sajin ba tawbidanaba u yanthatanaba mari leinaba singda appeal tawkhre chief minister N Biren Singona hai Churachandpur district ki manung chanba ke songjang national highway manak protected reserve forest area da yum tra lom sajil lambado chaliba tha asigi kungi numrang oramda sidokhre kumja lisingani kun phawba hariba mafam asida yum amatal leiramdabani adubu lisingani kumathoidagi yum amani leiba hawrakpadagi tara surakhibani kanagumba kharanadi protected forest area da logi wangmada saramba yum sing adu thudekpa amadi lokthokpada Indian Constitution ki article 313 C singnabani communal loiba thawongni haina uhannaba hotnaba yauri masi yamna raibak thibani protected reserve forest area asi sada taru khaktani aduna umang kansi haibani maduda member singna dek sinduna mapung phana sagatpa utki Minister N Biren Singona hai protected forest area da khunda sanba yade haibasi puna mana khangnaribani makhoida mamang chahi gi August 10 da so cause notice piki haukiba January 15 da so amona notice piki madugi pakhum February 3 ta phangki adubu pirakliba maram adu beli oide haina lobodagi tha asi kungi numidang oramda yumsing sidokhibani Chief Minister na hai karigumba amatta da Constitution ki article 371C amasung hill area committee gi wa singnaba amata leite sing tamgi khenaba leite magi right hakta kana amatana singnaba ngamanate maramaduna protected forest area da logi wangmada sin sajilamba yumkai lokthokpa sidokpa thudekpa ase communal oi haina honbiganu lana lobiganu haiki
Speaker Thoksom Secretary Singona Warol Amal Lautholaduna House the Nana Sarkadaba Niti Nium Yauba booklet Ama member singi table Tamkre booklet Adu Yauba Singdo Nana Sapinaba members in the Kangan. Makata Nangarang Putokiba Matang Senba Sahi Lisingani Kulumdo Kulmarigi budget estimate general oina Kananaina Kre. Kananaina Badu Hodoloduna opposition Congress losing ba Okram Ibobi Singona observation kaya pirdan high Putogliba budget ase state asiki paring kaitna lagliba sel thungi awaba mayok nabagi mami tabagum tawi. Mamangi lengang matamdasu sel thungi awaba si adumuk tingaduna lakibani. Physical responsibility budget estimate FRBE sanabasi lising ani manga adwai dagini. State singi mod wakalon Nainadana hector sanahan kiba asina India ki federal structure da akaiba pibani haina su phongdok na kibani budget asi chaurangna lupa crore lising kunthra manga rongini sel asi kadai dagino ekhoi ki sangau da sel kayam leire haina hangnarakli ayam badi central sponsor scheme gi sempham ngaktani na darkar oba masak matam chana piduna lowbang mamnaba honaba ngaktani adubu puthokliba lisingani kulumdoi kulmari gi budget asidadi asa toningai leite thajaningai oide hojik phawba ADC yauna local body singi election tawbang ngamdribasi karigino hangladuna budget asinadi kari tawbang nangani haibagi observation piki democracy satpa khwaidagi chawba leibangni hairiba mafam asida local body singi election phawba matamsana pangthokpa ngamdabase karigidagino haibado miyamna khangninglongni khungang chasi Singda Sasi Haibasi Yamna Pai Adubu District Deputy Commissioner Singi Miyang Makada Adumok Tawu Yaba Tabak Naktani Haiki. Oibomina Makata na Hai budget Asigi deficit Hantarakpa Ulabasu Ate the Yang Lorgadi Kwaidagi Wangbani Haina Lawi. Sangai Festival da Ethnic Partner Singba Siamba Anobonate Mapam Hongdongjin Tawugi Watani Karisu Akaiba Late Haibagi Motpiki. Marsa Loirakadore Senba Sahi Ama Loigadore ama hogdore adubu PWD lambi thong sem sanaba wak order phawbo pidri alamana warabasu sendoi kabadi puru no hainaba lei adubu state lengak asidi pudaba amate yaudre puru rabarina sendoi pidaba yaroi haibagi wapam su thongki maming onbada karisu kaide thabaki tawiyu school phagat ansi mission paikhallaga ka amani saba toilet leitabada toilet saba oina tawre phate haibadi nate tengumasung ahongwa mingset tanaba hotnabaromda Tobra Haibasini, Aduna, budget Asida Karisu Asata Nangai Late, Hain Akanbo observation, Piki. Kanana in a better Saru Yaraduna, opposition Congressi, Kaisam Megatan Singona High, Putoliba budget Asidi, Park Lava, Sauraba Ipakta, no, my own, Yaudana, he hon Bogumani. Budget ki Shampamdi Yamnatsawi, Adubu, Miyami Kanabadi Oide. Shendolna, Nak Yawaki Pivum the Laire. Lishingani, Kulumdoi, Kulmarigi budget Asida, Shendol Saragna, Lupa, Crore, Lishing. Taranipan subna kuntaret rom oigani haina ulli sahi khudingi sendolgi sang hengalakpa ulli haido kibaga ulli ba asiga khenaba ubagum su tawi lisingani kulumbe komari da na kaya thabak pigadawri haiba ude tawkiba khardi ulli haina su observation piki MGNREGS ki fan center na thadolaga state na phajili basi karigino pithok nabagi mami taba ude budget ki sempham chaun urabasu thabak ki planning di yu ude IRB, police, amadi waza lawagi for di lauthole, adubu, lenga ki tabak, natrabadi awabak, kudong chadabak kaya mayong nari, star amna kara pi basisu pay, adunadi oraga, naron singda akanaba miyang sangba ude. Local body, ADC yauna election pangthok na pasiyampam, budget asiday, yawba ude, hamu adum lahenge, haibani, election pangthok pa, ngamdri basi karigino haina hangki. Local body sing ningtina mathaw tahondaba haibase, Kungangi economic planning the sound so unmany. Indo-Myanmar trade agreement Tavak Tawan Tok Nava Hona Driba Karigino, Ek is policy ga Mari Lenava, planning gi Mami, budget Asida Taba Ude, trade agreement Asina, Naron Singda, Karamakai, Mating, Pigadoribani, Haibagi observation Piki. Jurasanpur Tawan Singbagi, ITI Shanganava, planning Amata Ude, Nahasing training, P Nava Hona de Haibagi Wapamsu, Tonki. State ki resource, Hantarpagi Mami Tari. Tax matam sana khongop ngamdabasi yamna raibak thibani kumjali sing
ani taramapanda apik apikpa hydel power project kunthranithoi sak khangdokle haina lakthokre adubu ngasi phawa thabak oina paikhatpa ngamdabasi karigino state ki resource lakadaba project sing hanna yengjarga double laingangni haiduna center da loinamak ngagani haibase yamna laibak thibani haiki state ki resource laknaba planning tawdabana sendol sahi hengalagli mase kokpinaba center da takshindaba karigino haibagi mot piraduna putholiba budget asina kanaba amata piroi haibagi mot piki opposition congress ki thoksom lokesor sing mona khana nenabada saruk yaraduna senba sei lisingani kunithoi kulumdoi loiga dore adubu senba sei asigi budget na piki ba thabak sing sada yankai phawba tawdrimane aduna handaki lisingani kulumdoi kumari gi budget asisu angakpa amani haino observation piki school phagajansi mission gi makada kendra mamde school ani rom leirabasu tangai phadab ojadi leite khundrakpam kendra gi oina lanai oina oja tara mangarom nektuna mai masing takpi tambiri school phagajansi harabasu mairoi matik chana leirabasu oja leitrabadi kari goigani asigumba se thoktana ba hona minasi education sakholansi pangwaya ba mateng pangjage haiki ana layeng matangda parna thoksom lokesor singona hai ana layeng haibase asau masa khaide politics ki khenaba leite laira ina khunba khaide adubu district ki hospital sing sangbanaba tawribasida Imphal East district ki amata yawdabase karigino sagol mangda leriba community health center asi district hospital loina upgrade tawnaba thabak lokhatpa yaroidra hospital asigi damak katkiba lamsing ado sinaroidaba leirabadi leita laira yumpham lejadaba singda mache pithok khibanasu pharagadra haibagi akan wafam thamki Manipur sports ki power house ni hairibani aduna kendra amamgi matak chaba sports complex amamam thamnaba akan observation piki thorang asida putholiba budget asida mamita de budget asidi phareda haiba ngamloi haibagi akanba mot piki khanane nebadugi pakhum pirduna finance puriba minister n biren singon hai sakholakpagi matungina ahongba dum lai hanagi duda adum leyu haibadi yaroi ahongba duda ekhoisu yawba tabani Minister wangalinga the house electricity phangdabana anirak mai mamki Minister na hai political party khenabagi matungina mieng amasung wakhalon su khenaba tabani center da leramba congress ki Dr. Manmohan Singh na lusingba lenga adugi vision amasung mienga haujiki Narendra Modi na lusingba lenga asigi vision amasung mienga khenagani masi matamgi awon bani state ki resource ki matang da paluna Minister na hai state ki resource leitabana center dagi lakpa sempham thangdok thangjin thadok thajin kharadi tawi masidi hanadagi adum tawnabani financial discipline ngakna sali makhata na satnabasu honari madumangna thabak tawbung ngambani local body singi election laglebe April 3 da pangthok na lekhre masida ADC amasung panchayat su yawribani ADC ki constituency delimitation IMC ki lottery singbana maram oiraga election asi thengthabani sangai festival gi matang da leader gi apamada hekta satpa yaroi miyam gi awaba khotong chaba sadabasu yengba tabani asumna makhatana singdok singin tonggalaba matungta khana naina badu loisangki demand for supplementary grant lisingani kunkulumdoi gi ayaba pikhiba sempham ado sinaba ngambagi sakti lengakta pigadaba Manipur appropriation number 1 bill lisingani kulumdoi su simni saranga si puthoki makhatana khanagadaba agenda leitabadagi speaker thokchom saithabra singona hayeng sagonse numiki ayu pung 13 phawba mifam methokle haina laktoktuna nungthil pung 5 rom tabada ngasigi mifam su loisangki